ꯁꯦ ꯁꯥꯎꯔꯅꯣ ꯅꯪ ꯑꯩꯒꯤꯅꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯜꯂꯁꯤ ꯀꯔꯤꯒꯤ ꯂꯥꯏꯕꯛ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯅꯪꯅ ꯁꯦꯝꯃꯣꯅꯦ ꯅꯪꯅ ꯊꯦꯝꯃꯒ ꯆꯠꯀꯗꯕꯗꯨ ꯄꯤꯔꯛꯏꯁꯦ ꯅꯄꯨꯟꯁꯤꯗꯁꯨ ꯈꯜꯂꯨꯅꯨ ꯅꯪꯉꯣꯟꯗ ꯂꯩꯅꯦꯗꯤ ꯀꯩꯅꯣ ꯅꯥꯎꯕꯤ ꯉꯁꯥꯏꯅ ꯄꯥꯕꯨꯡꯗ ꯅꯪ ꯅꯁꯥꯅ ꯌꯥꯏ ꯍꯥꯏꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯅꯪ ꯍꯥꯏꯁꯤ ꯀꯩꯅꯣꯕ ꯅꯪ ꯈꯛꯇ ꯀꯣꯛ ꯁꯥꯟꯅꯕ ꯍꯩꯕ ꯅꯠꯇꯤꯌꯦ ꯑꯩꯁꯦ ꯄꯪꯅꯁꯨ ꯎꯒꯅꯨ ꯑꯗꯨꯗꯤ ꯅꯪ ꯊꯤꯟꯅꯕ ꯅꯥꯎꯕꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯩ ꯅꯪ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯍꯤꯡꯕ ꯌꯥꯝ ꯋꯥꯗꯧ ꯃꯥꯜꯂꯦ 이붕어 ꯅꯪꯒꯤ ꯈꯣꯏ ꯊꯨꯝꯂꯕ ꯋꯥꯍꯩꯗꯣ ꯗꯥꯏꯕꯦꯇꯤꯁ ꯅꯥꯗꯧ ꯃꯥꯜꯂꯦ ꯀꯩꯅꯣ ꯊꯟꯊꯣꯛꯂꯣ ꯍꯥꯏꯕ ꯁꯛꯊꯤꯕꯁꯤꯗ ꯅꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯀꯩꯅꯣ ꯍꯥꯏꯔꯣ ꯅꯣꯏꯃꯥ ꯍꯣꯏꯅꯅꯦ ꯂꯨꯍꯣꯡꯕꯩ ꯍꯥꯏꯗꯣ ꯃꯇꯝ ꯈꯔ ꯉꯥꯏꯈꯣ ꯍꯥꯏꯌꯣꯕ ꯅꯪ ꯅꯁꯥꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯩ ꯏꯁꯥꯁꯨ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯆꯍꯤꯁꯦ ꯑꯅꯤꯃꯨꯛꯇꯒ ꯂꯩꯈꯤꯁꯦ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯅꯣꯏ ꯃꯥ ꯍꯣꯏꯅ ꯍꯥꯏꯔꯛꯄꯅꯦ ꯕꯕꯥꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯃꯁꯥꯁꯨ ꯁꯣꯜꯂꯦ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯂꯩꯇꯦꯅ ꯑꯗꯨꯗ ꯃꯃꯥꯅ ꯍꯣꯏ ꯍꯥꯏꯈꯤꯕꯅꯦ ꯑꯍꯟꯁꯤꯡꯗꯣ ꯅꯣꯏꯗ ꯆꯠꯂꯒꯦꯅ ꯈꯪꯉꯝꯗ꯭ꯔꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯉꯁꯤꯗꯤ ꯑꯩꯅ ꯀꯨꯏꯔꯕꯅꯤ ꯑꯃꯨꯛꯇꯪ ꯈꯪꯅꯒꯦ ꯍꯥꯏꯁꯦ ꯁꯤꯅ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯩꯅꯔꯣ ꯃꯁꯥꯅ ꯂꯥꯎ ꯌꯥꯗꯕꯅꯦ ꯃꯁꯥꯗ ꯍꯪꯉꯨ ꯍꯥꯏꯔꯛꯑꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯒ ꯈꯪꯅꯁꯤ ꯌꯥꯗ꯭ꯔꯤꯁꯦ ꯐꯔꯛ ꯇꯥ ꯇꯧꯕꯅꯦ ꯈꯪꯅꯅꯤꯡꯗꯕꯩ ꯅꯠꯇꯦ ꯊꯕꯛ ꯇꯧꯕ꯭ꯔꯣ ꯅꯪ ꯇꯧꯗꯦꯗ ꯑꯣ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯔꯦ ꯆꯠꯂꯒꯦ ꯀꯩꯅꯣ ꯁꯝꯉꯥꯛꯇ ꯃꯐꯝ ꯈꯨꯗꯤꯡ ꯅꯪ ꯁꯝꯉꯥꯛ ꯉꯥꯏꯔꯦ ꯅꯨꯄꯤ ꯅꯣꯏꯒꯤ ꯁꯝꯁꯦ ꯄꯥꯜꯂꯝꯗꯕ ꯐꯗꯕꯅꯤ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯦꯕ ꯀꯔꯤꯑꯕ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯁꯝꯁꯦ ꯄꯥꯜꯂꯝꯗ꯭ꯔꯗꯤ ꯐꯗꯧꯅꯦꯕ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯁꯝꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯀꯔꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯒꯤ ꯁꯝꯁꯦ ꯄꯥꯜꯂꯝꯗ꯭ꯔꯗꯤꯅꯦ ꯖꯒꯠꯁꯤꯗ ꯂꯩꯔꯤꯕ ꯁꯝꯄꯨ ꯀꯝꯄꯅꯤ ꯃꯌꯥꯝꯁꯦ ꯇꯪꯈꯥꯏ ꯑꯃ ꯐꯥꯅ ꯂꯩꯔꯝꯃꯣꯏ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯥꯎ ꯁꯦꯝꯃꯤ ꯊꯥꯎꯒꯤ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯈꯪꯉꯤꯗꯅ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯁꯝꯁꯦ ꯄꯥꯜꯂꯝꯗ꯭ꯔꯗꯤꯅꯦ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯑꯏꯕꯤ ꯃꯌꯥꯝꯁꯦ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯔꯝꯒꯅꯤ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯅꯦ ꯁꯝꯁꯤꯗ ꯁꯩꯊꯥꯔꯒ ꯏꯁꯩ ꯁꯩꯔꯦꯡ ꯐꯤꯂꯝ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯏꯕꯅꯤ ꯅꯪꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ ꯅꯨꯄꯤ ꯑꯅꯤ ꯐꯨꯅ ꯃꯇꯝꯗ ꯀꯗꯥꯏꯗ ꯂꯥꯝꯗꯣꯔꯤ ꯃꯔꯨ ꯀꯣꯛꯄ ꯁꯝ ꯌꯥꯎꯗꯕꯗꯨꯗ ꯂꯥꯝꯃꯨ ꯌꯥꯒꯗ꯭ꯔꯣ ꯑꯗꯨꯗꯒꯤꯗꯤ ꯁꯝꯗ ꯐꯥꯅꯕꯤ ꯁꯝꯐꯥꯕꯤ ꯀ꯭ꯂꯤꯞ ꯌꯣꯜꯂꯤꯕ ꯗꯨꯀꯥꯟ ꯃꯌꯥꯝꯁꯤꯡꯁꯦ ꯂꯩꯔꯝꯒꯗ꯭ꯔꯣ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯂꯥꯏꯀꯣꯁꯥꯡꯕꯤꯁꯤꯡꯁꯦ ꯃꯁꯝ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯀꯅꯥꯅ ꯀꯤꯕꯤꯗꯣꯏꯅꯣ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯌꯥꯔꯦ ꯇꯣ ꯌꯥꯔꯦ 이씨 ꯅꯨꯄꯤꯒꯤ ꯁꯝꯗꯒ 우시ꯠꯇꯕ 사ꯗꯅ ꯀꯤꯟꯗ꯭ꯔ ꯁꯨꯆꯜꯂꯛꯀꯅꯤ ꯃꯁꯤꯒꯤ ꯀꯤꯡꯀꯣꯡꯁꯤꯅ ꯆꯀ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯐꯣꯟꯁꯤꯕꯣ ꯃꯁꯤ ꯋꯥꯠꯂꯁꯤꯅꯦ ꯆꯀ ꯌꯥꯝ ꯇꯧꯔꯛꯀꯗꯣꯔꯤ ꯀꯩꯅꯣ ꯅꯪ ꯐꯣꯟ ꯆꯀ ꯄꯪꯇꯧ ꯇꯧꯔꯤꯁꯦ ꯑꯩ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯅꯪ ꯒꯥꯔꯤ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯂꯝꯕꯤ ꯁꯣꯔꯣꯛ ꯆꯠꯄꯗ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯒꯦ ꯇꯧꯅꯤꯗ ꯆꯠꯄꯗ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯒꯦ ꯇꯧꯅꯤꯗ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯂꯧꯏ ꯅꯨꯄꯤ ꯃꯤ ꯃꯥꯡꯗꯤ ꯀꯩ ꯅꯪ ꯂꯩꯔꯣꯏ ꯆꯠꯂꯝꯃꯒꯦ ꯉꯥꯏꯈꯣꯕ ꯃꯤ ꯃꯥꯡꯗꯤ ꯊꯥꯗꯣꯛꯁꯩ ꯊꯥꯗꯣꯛꯔꯒ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯑꯩꯅ ꯀꯦꯕ ꯍꯥꯏꯔꯦꯗꯅ ꯃꯁꯥꯒꯤꯁꯨ ꯍꯥꯟꯅꯗꯩ ꯐꯖꯕꯅꯤꯗ ꯃꯥꯏ ꯅꯨꯄꯤꯁꯦ ꯊꯥꯒꯠꯂꯤꯁꯦ ꯑꯦ ꯑꯗꯣ ꯅꯪꯒꯤꯗꯤ ꯀꯌꯥꯝ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯅꯪ ꯑꯗꯨꯝ ꯈꯔ ꯄꯤꯔꯛꯑꯣ ꯑꯗꯨꯝ ꯌꯥꯔꯦ
ꯍꯣꯏ ꯁꯦ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯁꯤ ꯄꯥꯏꯈ꯭ꯔꯣ ꯍꯣꯏ ꯂꯨꯍꯣꯡꯕꯗ ꯃꯌꯥꯝ ꯇꯧꯗꯣꯏꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯈꯤꯀꯣ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯈꯤꯒꯦ ꯅꯥꯎꯕꯤ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯑꯩꯉꯣꯟꯗ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕꯣ ꯁꯦ ꯁꯥꯎꯔꯅꯣꯕ ꯅꯪ ꯑꯩꯒꯤꯅꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯜꯂꯁꯤ ꯀꯔꯤꯒꯤ ꯂꯩꯕꯥꯛ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯅꯪꯅ ꯁꯦꯝꯃꯣꯅꯦ ꯅꯪꯅ ꯊꯦꯝꯃꯒ ꯆꯠꯀꯗꯕꯗꯨ ꯄꯤꯔꯛꯏꯁꯦ ꯅꯄꯨꯟꯁꯤꯗꯁꯨ ꯈꯜꯂꯨꯅꯨ ꯅꯪꯉꯣꯟꯗ ꯂꯩꯅꯦꯗꯤ ꯀꯩꯅꯣ ꯅꯥꯎꯕꯤ Ngasana pabungda ꯅꯪ ꯅꯁꯥꯅ ꯌꯥꯏ ꯍꯥꯏꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯅꯪ ꯍꯥꯏꯁꯤ ꯀꯩꯅꯣꯕ ꯅꯪ ꯈꯛꯇ ꯀꯣꯛ ꯁꯥꯟꯅꯕ ꯍꯩꯕ ꯅꯠꯇꯤꯌꯦ ꯑꯩꯁꯦ ꯄꯪꯅꯁꯨ ꯎꯒꯅꯨ ꯑꯗꯨꯗꯤ ꯅꯪ ꯊꯤꯟꯅꯕ ꯅꯥꯎꯕꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯩ ꯅꯪ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯍꯤꯡꯕ ꯌꯥꯝ ꯋꯥꯗꯧ ꯃꯥꯜꯂꯦ 이붕어, 넌기 거의 tumlaba wahayda. Diabetes na daw mali. Taringde, nang nanungshibaba ingwada darka oide. Naubi, nang ato yamna su thamoy kanyana. Nangi damoktane, ay ima ipagi mayokta leplibane. Ay na nangonda namma na pagi mayokta lepo haigraba. Ay gi thamoy kangira thotkera na thogay lege. Phare adudi. ꯅꯪ ꯉꯁꯤꯒꯤꯗꯤ ꯆꯠꯂꯣ ꯑꯗꯨꯒ ꯅꯪꯅ ꯉꯝꯃꯦ ꯑꯩꯉꯣꯟꯗ ꯂꯩꯒꯅꯣ ꯑꯩꯅ ꯉꯝꯃꯦ ꯅꯪ ꯂꯧꯒꯅꯤ ꯃꯌꯥꯝꯗ ꯈꯪꯍꯟꯖꯕ ꯑꯃ ꯃꯦꯁꯣ ꯇꯤꯚꯤ ꯑꯦꯞꯇ ꯄꯦꯃꯦꯟ ꯇꯧꯔꯒ ꯐꯤꯂꯝ ꯌꯦꯡꯕ ꯃꯇꯝꯗ ꯑꯍꯣꯡꯕ ꯈꯔ ꯂꯩꯔꯅꯤ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟꯗꯒꯤ ꯐꯤꯂꯝ ꯑꯃꯃꯝ ꯈꯛꯇꯒꯤ ꯑꯣꯏꯅ ꯄꯦꯃꯦꯟ ꯇꯧꯔꯒ ꯌꯦꯡꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟ ꯑꯗꯨ ꯍꯥꯞꯆꯔꯦ ꯑꯩꯈꯣꯏꯅ ꯕꯥꯏ ꯍꯥꯏꯅ ꯊꯝꯖꯔꯤꯕ ꯀꯦꯇꯦꯒꯣꯔꯤ ꯑꯗꯨꯗ ꯆꯪꯕꯤꯔꯒ ꯐꯤꯂꯝ ꯑꯃꯃꯝ ꯈꯛꯇꯒꯤ ꯑꯣꯏꯅ ꯄꯩꯁꯥ ꯊꯤꯔꯒ ꯌꯦꯡꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯖꯔꯦ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯂꯧꯕꯤꯗ꯭ꯔꯕꯁꯨ By category nataba new content movies lila amadi series category de yariba film sing aduna subscription lobiraga pulap yengba yaragani amadi miyamna subscription natraga apamba film sing adu leibiraga yengba yaragani aroiba oina miso tv da thagachariba film sing adu yengbiraga pumna makna miso tv gi free coaching asibu support tobiyu haizari thagachari